ꯀꯨꯝꯕꯤꯒꯤ ꯃꯩꯁꯥꯛꯄꯤꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯗꯥꯔꯥꯒꯤ ꯍꯛꯆꯥꯡ ꯁꯤꯅ ꯐꯪꯂꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯔꯥ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯑꯀꯥꯁꯣꯏꯗꯒꯤ ꯈꯨꯟꯖꯥ ꯃꯔꯤꯕꯨ ꯋꯥꯡꯉꯨ ꯁꯥꯕꯜ ꯃꯩꯁꯥꯛꯄꯤꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗ ꯈꯨꯟꯖꯥ ꯑꯍꯨꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯐꯪꯂꯒ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯟꯖꯥ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ꯫ ꯉꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯀꯥꯁꯣꯏ ꯕꯖꯥꯔꯗꯒꯤ ꯑꯍꯟꯊꯦꯝ ꯗꯥꯔꯥ ꯆꯍꯤ 55 ꯑꯄꯣꯛꯄ ꯑꯍꯟꯊꯦꯝ ꯑꯄꯤꯛꯆꯥꯎꯅꯤ꯫ ꯗꯥꯔꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠ BSF IRB ꯑꯃꯗꯤ MRꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯌꯨꯛ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯃꯥꯡꯗ ꯈꯨꯟꯖꯥ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ 150 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯒꯤ ꯑꯉꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯟꯊꯦꯝ ꯗꯥꯔꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏ ꯊꯪꯕ ꯐꯥꯏꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯗꯤ ꯑꯣꯏ ꯊꯪꯕ ꯆꯨꯕꯥꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯃꯤ꯫ ꯗꯥꯔꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨꯝꯕꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯨꯀꯤꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯋꯥꯡꯉꯨ ꯁꯥꯕꯜ ꯃꯅꯤꯡꯆꯤꯡ ꯃꯩꯁꯥꯛꯄꯤ ꯆꯤꯡꯈꯣꯡꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯗꯥꯛꯐꯝꯁꯤꯡ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯑꯀꯥꯁꯣꯏꯗꯒꯤ ꯊꯧꯗꯥꯝ ꯏꯕꯣꯝꯆꯥ ꯆꯍꯤ 95, ꯏꯕꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯗꯥꯝ ꯑꯅꯟ ꯁꯤꯡ ꯆꯍꯤ 19 ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯁꯤꯡ ꯆꯍꯤ 32ꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯍꯟꯊꯦꯝ ꯗꯥꯔꯥ ꯆꯍꯤ 53 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯐꯝ ꯍꯣꯡꯗꯨꯅ ꯀꯥꯞꯊꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯗꯥꯡꯕꯟ ꯁꯅꯥꯁꯥꯕꯤ ꯑꯃꯁꯨꯡ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯩꯇꯩꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯛꯅꯕꯒꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯒꯤ ꯊꯧꯗꯣꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯗ ꯃꯅꯥꯛ ꯅꯛꯄ ꯆꯤꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯀꯣꯏꯆꯠ ꯆꯠꯄ ꯎꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯃꯤꯄꯥꯏꯅꯗꯨꯅ ꯂꯩꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯅꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯥꯞꯂꯛꯈꯤꯗ꯭ꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯤꯗꯨꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯗ ꯆꯤꯡꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯆꯦꯛꯀꯣꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯟꯅ ꯂꯥꯞꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯅꯛꯁꯤꯟꯅ ꯀꯥꯞꯄ ꯍꯧꯔꯛꯂꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯃꯈꯣꯏꯗ ꯈꯨꯟꯖꯥꯁꯤꯡꯅ ꯊꯥꯖꯕ ꯊꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯒꯤ ꯆꯦꯛꯀꯣꯟꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯥꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯅꯥꯁꯥꯕꯤ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯅꯥꯁꯥꯕꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯗꯥꯏ ꯅꯨꯃꯤꯗꯥꯡ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯪꯍꯧꯗꯅ ꯁꯅꯥꯁꯥꯕꯤ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ 5 ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯕ ꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯂꯥꯎ ꯈꯣꯡꯕꯁꯨ ꯃꯤꯌꯥꯝꯅ ꯇꯥꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ BSF ꯁꯤꯡꯁꯨ ꯐꯤꯚꯝ ꯁꯦꯝꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ꯫ ꯈꯨꯔꯥꯏꯖꯝ ꯑꯣꯡꯕꯤ ꯏꯃꯦꯝꯆꯥ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ-ꯂꯪꯖꯤꯟ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕꯅꯤ JAC꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ PSꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯀꯩꯊꯦꯜ ꯁꯂꯥꯏ ꯂꯩꯔꯛꯇ ꯂꯩꯕ ꯈꯨꯔꯥꯏꯖꯝ ꯅꯣꯡꯗꯝꯕꯒꯤ ꯂꯣꯏꯅꯕꯤ ꯈꯨꯔꯥꯏꯖꯝ ꯑꯣꯡꯕꯤ ꯏꯃꯦꯝꯆꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯔꯕꯤ ꯃꯧ ꯅꯍꯥ ꯑꯃ
ngarang mapuroibagi yumda singningai oiba maungda thori yalaga sirambani haiba misi adugi matangda nupi mapamgi laikai hairok part 2 maning laikaida ngarang hairok miyamgi oiba mifam ama pangthokkhre laikai adugi YDO club na silaga pangthokhiba mifam aduda imemsagi misi adu yamna kanna yaningdaba phongdoknakibaga lonana mifam aduna JC against the suspense death of KH Ongbi imemsa kauba JC ama semki tungda mifam aduda pangthokpa paugi mifam amada nauna semlaba JC adugi convener thokchom mangangsa maitena paumi singda hai laikhidraba aikugi ichal imemsagi misi asi yamna chingningai oi Haujik lamda masida thokliba tangdu leitadaba marag asida asiguma thodok thokpa asi JC na condemn tawi misi asigi matangda JC na Manipur lengakta taliba wakat singi matangda mangang chana hai imemsa misigi asumba asengba langla langjin adu Manipur lengangna numit manganigi manungda laibak miyamda khangan biu karigumba hariba langla langjin asi lengangna puthoktriba phawba imemsagi ashiba hakchang loroi loinana hairok miyamna makhatana akanba khongjang kya sangchingani ngasigi pawgi mifam aduda Hairoki apunba Maira Paibi Lupki Maira Paibi Lusingbi Singsu Saruk Yaki Hairi Indiana Anoba Generation gi Akas Missile Mai Pakna Sangeng Tawkre Indiana Anoba Generation gi Akas Missile Irai Numita Mai Pakna Flight Test Tawkre Sangeng asi Odisha gi Sandipurda leiba integrated test range ta pangthokibani sarkar ge oiba pawda saing asida misal asina unmanned aerial target amada khongjal yangna paiduna leiringaida yamna anemba altitude amadagi kapkhattuna target adu mapung phana thugaiba ngamki test asina weapon system asigi mapung phaba mathau tawi haibadu khangba ngamkhre leibaga asida puthokchaba missile singi system asi radio frequency seeker launcher multifunction radar amadi command Control and Communication System punumakna pandam thamkiba thak adu yauna mathau ningthena pangthokki sangeng asidagi India gi masana sajaba technology sizinaduna missile asigi radar na khomjinba tongan ba data sing telemilitary electro-optical tracking system punumak mapung phana mathau pangthokre haibadu khangba ngamle DRDO Indian Air Force Bharat Dynamic Limited amadi Bharat Electronic Limited ki senior official singna changeng aduda sarugyakhi Akas NG system asi khwaidagi nauba technology sizinaba missile system amani missile asina yamna khongjal yangna nongthaktagi paisilakpa air threat khudimak manghanba ngambagi sakti lei sangeng asi mai pakiba sina missile asi lanmida sizinabagi matam hena naksil halagani haiduna phongdokli Taiwan na maning tamba leibak ama oire haine hek laukthoknaba thorang tawrakpa matamda Taiwan bu sugaiduna manghannaba China gi People Liberation Army na mikup nahum singna sem sadun leiri Chinese Defense Ministry gi wangangloi Jo Jianggong na irai nimita phongdokhibada PLA na China gi maning tamba amadi apunbagi ngamkhai ngak senaba matam chuppada thorang tawduna lei China gi mafam asi Taiwan gi maikedagi handak leibak asigi fighter jet sing upgrade tawkiba amadi United States tagi ahenba fighter jet sing lainanaba thorang tawrakhiba kaya adugi yenglaga phongdokhibani Taiwan na lakliba thangja nimitta ithal leibak asigi anoba president kananaba mikal pangthokadawri Taiwan gi mikal asi China na kupsen senaduna leiri ithal leibak asigi mapung oiba political party ahumna makhoi gi mirep mai paknabagi leijabi thaduna hotnari miyoi million kungo humdoi leiba Taiwan asi democratic ki lengak lingduna China gi mayol lamgi apikpa Samudragi khonglam amana khaidoklaga leiri thangja numita pangthokadoriba mikhala sida Taiwan gi miyamna pirakpa phal adu malingwi miyamna khawrangna ngaiduna leiri mikhal asida Taiwan miyamna khalakpa lusingba aduna Taiwan amastung China nagi leinaba marida matau karamna purakadage haibadu malemna khawrangna ngaiduna leiribani Hauji sarkar pariba Democratic Progressive Party na thagatpa mire Vice President Lai Ching-ten na mikhal gi campaign da khwaidagi mangchil thana chatli mahaki mapung oiba opposition gi mire Komitangi Hoyu Inbu China na sagatpa mirep ni haina hunduna ngangli Beijing gi maikedagi Taiwan gi akoibada lanmigi thorang sing hengat handuna Taiwan da pressure pibagi thabak sing hengalakli Adubu mirep ahum makna China ga Taiwan ga leinaba mari hanagumna makha chathanaba hotnagani adubu leibak ama system ani haina model adudi yaba ngamloi China na Hong Kong loksinkraba matung haujik oiriba phibam adu Taiwan na amuk hanna mayoknaba pamde haina phongdokhiba wafam na China bu asawba pokhalli
ꯃꯇꯝꯒꯤ ꯑꯣꯏꯕ ꯏ-ꯄꯥꯎ ꯑꯞꯗꯦꯠꯁꯤꯡꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫